state khudingmakki inter-village road, state highways amadi national highways haina lairibasing asida National Highways ki oinadi National Highways Act rules ki makhada masibu semjin sajinba yangsin khosinba si central government ki mathau oi state amaga atopa state amaga phaunaba matamda yamna mateng wariba National Highways ta chelibu gari singi masing thiba ngamba nate karigumba matamda train marang kaina chenma mafamda phawba train khaktana loina tawba yadaba wafam kaya leibana National Highways singi maru oibadu khak mayeng tade awang nungpok lamdamda train gi lambi lakpa si yamna leite manaba lamdam oiriba Assam, Tripura, Nagaland gi mafam kharadadi yamna kuirabagi mamangdagi train gi lambi samnakhrabasu Manipur, Mizoram, Arunachal Pradesh na chingba mafam singdadi train chenbagi ho yamna thinthaba ma oiduna lakli Manipur da Jiribamdagi Tupul phawba pochai puba train yoksilakpagi wafam amadi train asida tampak lamdam phawraga Myanmar, Thailand na chingba mafam singa samnarakpa yabagi kayat adumasu miyamna uri pochai puba train gi mathakta mi puba train phawrabadi Manipur gi phibamda tongjaba amadi mangjabagi marakta kanana hengani haiba wafamsu ningphung ngangnei maitai haiba kanglopasi amaromda yamna miyok misan khangba minungsi chawba thauna leiba mating phudokpa ngamba kanglup ama oirabasu amaromda mityeng sana thabak tawba watpagi mami amadi adumak tai harau kumai pamjaba ake amauda lupjaba phana warabasu thangnaba harau kumai amada wakhibadu hekta kauthokpa ngamba mawong ama leibana lisang sitna poram yatkadabadu hek kauthokpagum tawi punamak asigi mathakta amana haibada madu pharabadi loina ingadabani chatkadabani haiba nataba asoiba aranba thibagi wafam ama iyawda yawnei laina thaba leipakni lairei hainariba si hiram kaya mukta yengluba matamda achumba wafam kaya ama yawduna so mafam asigi laigi khusemda chingna koisinba mafam ama oiramma maramna chinglambi kaya ama phawduna chatliba National Highways singi mapan tangdaba sugya yade National Highways oina ngasi launariba lambi sing asida mamangaidagi hongna khongna sagolna sangari singna chatnaramba ngaktani masi phawraga lalolitigi thabak toramba landaba chatnaramba leiramba ngaktani maramdi chahi chani gi mamangda lebak asida palamba ningthau singi maming matha loina iduna thamliba si puari gi lisang setpa saktamni malem gi oina so karanganna chawkhatpa mioi khunai khara thengna chawkhatpagi khunai loina leinaba ngaktani chawkhatpagi mawongdi matamgi khongchat matungina kuira gi hengalakpa haibasi mayekna tarabani Indiana ning tamba phanglaba matung chahi kayama awang nongpok lamdam sing mirai duna thamlami haibado lengakpa singna su wakhal taraktuna awang nongpok chawkhathandana lebak kasi chawkhathanba yaba natte panabasu yawdaba natte awang nongpok midyeng changba haiba wafamdagi awang nongpokta thabak tawgadaba wangang leijarabasu Manipur gi oinadi mangda chakhatpagi mahutta tungda hanbagi phibam mama ichaw chawna taduna lei chahi ahum henbasi National Highways singbo khulai paiba singna sizinaba si masi tawba yade haidaba natraga tawhandabagi phibam lehandabana lamda masida yelhomi oina khunda jarakpa maitai phurupta chawna singnaba ama oina thokli hairuba wakaluba matamda community ani gi marakta leiba ungkhatnaba khanariba lan tawnariba adunani madu loikhiba matamda matomta yajarakani khanbagumba ama mami tabana National Highways sing ningthina ngak selo masida chathok chasin tawbada ningtamba phangangadabani haibasi chahi kayagi mamangdagi haiduna laklabasu thabak oina pangthoktaba aduga English singani kulomdoidagi lisang sitna highways ta kaiba piba si thokli maram masidagi lamdam masigi yalhomi singna lebak asida pullubagi ngasi maitai phurupna mahai asi phanglebra haiba wahang phawba hangnari Indian Constitution ga Article 32 gi makhada Supreme Court ta mioi bagi yai phanaba makhal gi wakat thangatpada lebak asigi National Highways singda chatpada khudong thiba nanghandaba haiba maroi ba wafam ama lai English singani tare ta phongba Bharat ki lambi gi khudong thiba singda chahi asimaktada mioi lising yankhai humdoi ga chamag marifuma thoisi haiba wafam ama wakatuna palei lambi da gari gi khudong thiba nangba thokpa gi wafam leibana Control of National Highways Act 2002 amadi Rules 2004 da mityeng changba tarai haribo wakat aduda
piu haina niba direction gi masing yamba tarabasu highway da chatpa matamda khudong thiba nanghandaba haibaduna maruoiba wafam ama oiri Supreme Court na wakatpa mioi asina masamakna case lepchaba wakatliba mioi asigi wafam tabaga loinana court na ukil amasung court ki marup mateng pangnaba oina hapli Additional Solicitor General na Union of India gi mahut sinba oina amadi Member of Parliament oiba mioi amana case aduda mahak su yaujage haibadu yahalle Court na case asi chatharingai manungda Union of India na tawpham thokpasingi matangda affidavit pikhalatuna Ministry of Road Transport and Highways na asumna thammi mamangda semkiba timna National Highways singda lam khopchin bana chingba leibadu yamna toina yengsingani haribo wafam asida court na Assam, Gujarat, Karnataka, Maharashtra, Rajasthan, Tamil Nadu, Uttar Pradesh, amasung West Bengal gi National Highway singda yengsinbagi mawang amada apan mapiba lauthokpagi report pikhalakadabani makoigi paukhumdu penba oide hai Highways Administration na rules ta yauriba tawpham thokpasing tawgadabani masigi manungda Standard Operating Procedure haibadi makal makha kayagi service phanganaba honagadabani adum moinamak hariba thodang singa si tawi haina utpa yaba wafam amatta pande highways ta aina yadawa mongda semgat sagatpa natraga tawningbada tawba haibadu ngakthoknaba thabak oina lokhat pham thoi court ta mateng pangnaba nekliba ukil na hariba wafam di highways yengsinnaba tim semgadabani haibasi notice circular thoktuna thabak paikhatgadabani amadi madugi report adu thagatgadabani state policing aso national highway de patrolling chatuna ngak sengadabani hairi Masisu achumbo wafamne National Highway sing asi CCTV camera sing kinduna mikup na hum sing na yang singadabani hojiki oinadi direction sing asi piri ekoina Highways Administration da rule gi matungina makoina tawgadaba thodang do Ministry of Road Transport and Highways ka khusamna na chatkani amadi madugi report rai taba numittagi tha ahumgi manungda file torakadabani Highways Administration na Union of India ga khusamnaraga Rasmark Yatra haina hangliba portal adu print electronic amadi social media da phongdokadabani masisu tha ahumgi manungda pangthokadabani Rasmark Yatra portal da torakpa wakat thangalakpa wafam Ministry of Road Transport and Highways na tongan khaidoktuna report ama file torakadabani Highways ta niyom kaina lam khopchinba amadi ain kaiba thawong sing chathabadu National Highways Authority of India na madugidamag wakat pham portal ama hangduna lei haibadu khanghangadabani amadi masi thabakto onthokpagi report adu rai taba numittagi tha ahumgi manungda affidavit pikhalakadabani ekoina Highways Administration da yamna marik chumna Standard Operating Procedure semduna National Highways sing yengsinnaba tim semu hairi Union of India na State Police yawba natraga topa kaya ama Highways pu yengsinnaba tim semgadabani makoigi mathaudi Highway da patrolling chang naina chatpani haribasi thabak oina pangthokle haibadugi maramda tha ahumgi manungda cherol pikhatkadabani court mating pangnaba nekliba ukilna thangalakpa wafam sing Highways Administration amadi mari lainaba singna madugi matangda khanagadabani hairi